Manipur थेंगनरिबा लान असिदा थवाइना पोंथा कटख्रबा अथौबसिंगी मफमदा इकाई खुमनबा उत्पा अमदि मणिपुर की अपुनबा सक्तम ngáknaba लान थेंगनरिबा सिंगदा पुकनिंग थौगटपा ओइना ngasi numitang pung 6 yumthong khudingmakta maira katpiu haina kokomina apil tawrakli hiramasiga mari leinana kokomigi IPR committee की convener Laikhoram Zentana थादोरकपा चेरोलमना हाई मणिपुर की अपुनबा के सक्तम थुगाइदुना Zalengam semnabage pandamda chin kuki narco terrorist na kumjali singani kulumdogi me humdagi landara khiba adu ngasi sahi ani mapum pharakle numit asta manipur imagi apun basaktam ngamkhai amadi phurupcha kayana chahicha kaya nungsi sanana hingminaduna sagalakhiba punsirol adu ngaktuna thamnabu honabada kuki narco terrorist singi lan asida thawai katkraba maribak ningba athoba singi yelho phurupcha khodingmakna ikai khumnaba utminasi manamaduna ngasi numitang pung 6 taba matamda athoba singi mafamda ikai khumnaba utpa oina ngasi mak lamdam asigi apunba saktam ngaknaba lanthengnariba singda thauna hapa oina amadi manipur gi apunba saktam ngaknabagi damak lanthengminabagi firap hena chechil hananaba nahona napunna wasak minaba oina yumthong khodingda maira katpiu haina cheroles na makhatana phongdorakle